manung da lay budana net ya tabra khangde ai hojiki kino to video do ko tawre aina video live tharai je hafta aman matung da asi mu tharai ni adu ngasi tharai je na kitang elat oina ba na ai live thajara phane elat oido je te kisu natte tarokani or tor oi haibadi haiba ngambam ta natte ko adu bu makoi gi site ge di tauna ba na makoi na sanaba message hai tare cookie sing da thaba message adu gi photo moi link oina rakpadagi aina video do di download to adu all delete toraga adu keno do video do mangre baba adu aina ubaduna hujik ngasai ubani urakanda aije sang sing ngam do daga su ai hatang budi phagalle adu ai live jong tong tha gen ai live thajar pani ko adu ngasai gi video do da hairi se UTV ga zomi kangu ngarang se blank fair tong na dana makoi masen to to dana khatna dana chaina dana to bai tare hoji Churampur da full power oil is a zomi organization moi gi kino to ga UTV gi cookie gi village volunteer sing do ga khara henna mapang kan male ada makoi ni si je khanna poi do na thaina ba gi da makta mai tei da attack to na moi ngarang se ngasai se video ma phalong na namak thamalakpa adu video do phalong tak ki bo ka pa budi adu duna hekta tarokani or toro haibadi haiba ngamde just adu bu take care oina bagi da makta section ba haiba side hena phaba amte leite ba kon section na bagi da makta ije like hajar phane aduna ngasai gi makoi na mai tei da attack to hairab ni na torok pasu yai or torok oi haibisu na haini ai ju leite ba maram di kai no da mamang da su dum thokre ba kuki masen khana ba matam da nongala ga mai tei da attack to ba se maram di kai no da madu duna makoi gi nauna kunjan na ba oi helle ba mai tei da attack to hollaga ado si pose huji makoi na thagala ba pot na mai tei da attack to na haiba pura malai bani na ado kitang section ningi ado ro ai chin na ku da lei ba sing moi tarokani or to ai biding ngamde ado bu tawra ga di section of bidi na phaba tai leite ko ado na section na bagi da mak tai si live thajorok pani ado ga moi video du de dum kak takren ado ga amana makoi khanare maram du na tai kesu na ten ngarang se Churampur da thodo ma tok pa mali mayang amana mayang hai tare ko mayang amana makoi gi cookie gi nupi amada natabli chat amma forcefully hai gadra ya masai ya naraga tawboi gadra adu toro matung da cookie sing na phaba far kanda cookie sing na ngasai gi nupi do uhogramina adu photo kallaga nupa du di phar ba le jail da adu ngasi je pung manga makhai dagi ayuk ki pung manga makhai dagi nungdang bauba nong mai tare pura one day night yaw do male daytime je moina ban laugre kenona UTV amadi cookie village volunteer sing na keno ban law thokre ba ko Churampur sida maram di kai keno abada ngasai gi nan cookie haibadi mayang nupa duna nupi du das minus mai tawe na ngasi moi ngarang nungdang notice thok pane si jena adu ngasi am thadorok pane aduna mari ga lengdarang rang khali mari lengnaraga ngasai hairiba nupi do victim oyoriba nupi dan complaint toira adu di chapchabi keno tawde mention tawde maduda mention tawre se just ngasin pung manga ga kungkha dagi ayuki sidagi tawraga ban keno tawre sida karigumba UTV na kauriba banjida atoppa any community oiro ametana mawalaw dabida kusira sitawraga di madur masana daita puga bane na moina notice amatweba aduna makoi masen yanada ba potuna maram moiraga maitai da suaga makoi masen yasanana ba tawoi haninga lekten maram aduna itin naw sing akoi section ji chingda leiriba hojik yengo makoi gi plan ama mutang haijar ke hoje akoi maitai singna achauba haiba means ningon chakauba sije ayambana paktakna tawdore chawba pikwa duna tongan ba mani masi akoi maitai singa thana yadraba ningon chakauba adugi kenwani hindu gi ada gi ne saida ma thamraga su maitai gi oiba akoi gi chakauba je tawdore ba apang khudi makta adu si cookie sing na tawdana ba su yam kanna honari aduna tawdana honari je te kemnate maitai sing da attack toraga masi je kai horaga akoi masen da nusina dana ba means kari haini baton ju jasan ba dai di kan tawsan ba moi da chakpa hujik se ko adu si umba se leibana maram moiraga chakau busigi mamang da moi lana ma torok pa ya ba gi chance ama lei adu si ju tarokoi tarok tabai ai adu di aina haiba ngamba nate just ID request ni akoi gi haina ba ma lei sok tengai da section hoba
थोक्ट्रिङाइदा चेक्सन होबा सो मतुंगदा चेक्सन मेदि कानादे अदुना सोक्ट्रिङाइदा थोक्ट्रिङाइदा चेक्सिनबगीदमक्ता आई वारोजे थमजरपनी मखोइना हुजिक पामिसे मणिपुरदा लैरिबा मैतैना हराव कुमै तौदबा मोइना पामिसे मेनली मखोइना मैतैना इरांग अमा तौ प्रोग्राम अमा तौदोरगदि मोइ कमाइ तौरगा इरांग तौसिगे मरमदि कैगनोदा कुकी खुता लैबगी मोंगदा लैहल्ले एनी टाइम कुकीना अटैक तौबी आबगी मोंग अमदा अखोइदा मणिपुरदा लैरिसेको अदमाइ लै अदुना स्टेट गवर्नमेंट अमदि अमा मयामना हुंगंग एंदोकना मफम मफम सिंगसिदा मणिपुर की पुलिस सिंगना फजना लेदना कोतना लेहनिंगी हुजी कुकी सिंगना सोइदना अटैक तौरकनी हाइब मीन्स इम्फाल मक्तदा मु योसन गमद्रगसु नक्नबा जगह जगह सिंगदा मकोइ तौरकद्रा हाइबगी आई चिंगनबा अचौबा अमा लै चिंगनरिबा पोसे लालगुबदी फरे चुमगदी ओ चुमिनेको हाइबगी मुहुत्ता थोक्ट्रिङाइदा चेक्सिनौबसिदे हेन्ना अतोप्पा अफबा पाम्पेतै लेते हाइबसे आई थमजगे अदो हुजिक हाइरिबा आइना ngasi हाइरिबा पोजे ngasai moi video do thara matungdani yam sangma nate just 1 minute second 15 la 19 la adumai oigibini ko aduda mokoi na hairi se me akoi meitei gi oiba pis ama oira ko je makoi na sungpam pam deba maram di kayoda manipur da pis leita ba haibase makoi ya pam bane ba maram di kayoda makoi na pamis di irang si sum lera santi leitra kanda ing tappa leitra kanda makoi gi no do phangni haibagi wakhlam madane aduna makoi soidana torkani haibagi aigi thajaba amma lei ado ngarang makoi ya sanada baduna hujain haiba adugi point do egadra haibadi chaptabi di khangde mayang nupa mana yum saba dukan saba mayang nupa duna nupi amada moi kuki nupi amada natabadi chet ama chalu badagi ado phanarak badagi jomi singna adui support tawrira kuki gi kino mayang nupa adui support tawrudira natra kaino de khangde aduda makoi mase adugi kino je thona ba crisis thorok pasu maliko aduna sigi post se crisis achou bani ko si tarai nate yamtina macha masu nate makoi kapnari ni blank fair tonari ni aduga jomi gi khunda changaga kuki naharon singna kino tawri ni village volunteer haibai wani naharon akani ko youtube ogera ammo ogera moi village volunteer ming oina sing ton bai wani tasengadi makoi di naharon aktani naharon sing je use torokone aduna ngasagi nongmai kapaga moi kokthoi adu tawi ada tawi khanna hodana kotana hek changjalu basu nataba do bem yam ni tawi ko adu si tarai na makoi ko tobna te aduna tarai tawdaba posina tarai yana na bagira magta kari pambai thirakya ba matamda meitei gi jaga sing nakpa sing jida attack tawraga si nathai na ba plan am makoi da tawi to si pose tok jaga budi phai tholoi haningai lekte aduna section over sidagi henna atopa afaba lekte haba se message pejari aduga aroi bada mukka ngasai gi hanjarakke ningon chakauba hairiba ningon chakau je makoi gi oina diwali thingre makoi gi no ko bomla thabi aroi moina hairi je mention tawri se duda kenona kotuna notice ama thwe christmas ki nungdang ama aduga new year gi 24 25 ki nungdang du ama maye pandana makoi harau kumai kemta chauna tawdabida la yoiba thoram tawraga loisangadabani aduga mayang sing oiba diwali ama si pose to bosunya yaroi maitei oiba tawbi yaroi adu tawbi yaroi da tawbi yaroi na makoi achouba keno ama notice ama thwe ngosi 23 moi 22 nungdang oidoranga ngosi notice toi keno tawre adumaina hairabnina zik yam maru oilise chakobase moi pangthok tanaba soidana tawrakani haibasima hoi soidana hairagadi ai yamna wa kanmal lego tawrok paya bai chance achouba yama lei aduna maram oiraga akoi chin now sing please akoi section c singtang haijaningi section laga section bade hena phaba tei lei banate maram di kuki sing sidi kam kana kari tawrakani hayona kham banate naram di akoi di huju khawda akoi di isagi protection tawraga isa na ngakok charaga leibane ma akoi na tawbom ta leibana tamina moina kram kan tawkani haiba ngamde ba aduna makoi tawr oi haningai lekte aduna ai meam su hailei ko kenogi message tharapusi yawe huji film ama anau bas maina e release tawdore meam mai mangang nei kole adu koyer adu adagi meam ama hai adu ai gi oiba posere de ai comment pijaning de habadi madugi potuda head no to matamda akoi di aina ai akoi sangal ijadabdin head adu haibu matamda adu tawre nangna adu mi apamba da adu tawre da thinge college na apam harak priya ba
ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ social media natra film forum natra film haiba pochidi mingsel neba khoi miyam ai macha amtang ai mention tawjaram ge ai gi oiba miyam na phongdo hairabni na ba film haiba pochidi ai khoi gi mingsel neba miyam gi mingsel ne madudai motok tamda ngata neba afaba or phatta ba haiba se aduna ai khoi gi chanabi lai gi thoram natra ga akhoi gi culture akhoi gi lai ga tin ga leinariba lai ga mi ga samnaba sigi jaga sing da chanaba chana yaba yaba yadaba sinaba yaba nupina sinaba yaba nupana sinaba yaba miyam ama leiriko masigumba se film na any tawning bada tawba posimadi aigi wena su yaningde adu yaningde haiduna aigi personal oiba potadi ke haini asi tawise yade adu tawde haibadi engonda objection tawdana kotana ambagi kinodi leite but chatna bijidi tawning eduna tawbi yaba nate ko ahoi meitai singse taseng haragadi atopa community gi yam khenai maramdi akhoi da chatnabi tawba yaba or tawba yada miyam ama leigreba ado sigumba sida akoina ai oiba wakhandadi chanabi sidi yariba makai akoina film tawriba ichin nausing na su hekta ke haini si practical thokraba pora mani haiduna hekta film oina puthoga practical do akoina chanabi oina chananba dudi ai oina yaningde aduna tawgiba miyam ama su lei aina ije sigumba sidi aina ije manung dalo chanagi ba adu ada aduna tongan ba mani adu da hekta film oina putho to ko sidi hoi ai oina su kitang yaningde aduna sigumba su myam phongdo ai do phongdo pani ko ai ge se masina hekta makoi to do ai film yengu binatri aduna film yengu binatri khangdre se sine saida ma chakra se sidi ai gi thong natte si ai gi business ai natte masiom kem naite just ai ge dinga sai ge ina message pisabado huji kuki singna compulsory soidana tarokpa yabagi chance attack torokani haibagi chance aina thajaba amalai makoi ngasai video du lega de thagat phalong yabado ai thagat hodre ai save to hodre ko atopa thengnaraga de thagat charake aduga karigumba adugi video duna makoina piriba message to maitai attack tawrasi haiba pora ma message ama direct tawsi haibani natte indirectly ni akoina si tawdraga de akoi masen de si tawrani ada tawrani na mamai khummaga torokpani ko aduna ai chinau section na sini haidana ai keno se live se thajarakpani wa se hanjan jan ngang le keno ni na naru bani na wa je ina hanjan jan ngang le re mayam gi thojal dagi su hajang je khatani kankhalle ado nana ai su kitan mayam da message se picture bani soingam yaw da boy sini hoi section basi de hena public ki ha base thamjari ado akoi masen nusinadana ba tawriba sidai akoi section ji ha base ju message ang pijari mayam nai faminarase ko ai faminarase afamanga to minarase